Mayam Bahama to the Kari Bilutam lecturing a sisu Mayam with the pool lecture Cross landing on Yogi episode 9 gay Saruk Mayam the Kudotam Jari. Episode 9 say I had Tapagam Madam Moratuna Karatuna Purpungam Zaudre Masikitam Mayamna Apigani. Episode 9 hope put us so I kiloram Dagi Sarukta Seria Musung Captain B Makwani Wise and a Kipagi Mong Adukumna Adum Natum Horoki. I with this Seribu, me and in a father of Podra Chakre, Atogamahaki Makataki, give her to Tahori. Give her to Tahorapa Matunda. Missing Aduna, Seribu, no way Namladuna, Fonto, Hatna Fontoli. Adugamahana Fontori, Pase, Captain Reedani. Captain Reed, so not going to phone back at Kibani, Adugamakuni, Waishanabani. No father Harry, a queen I give a single, Mongo Hydra Fonto. So not going to say so, Pirate Travanina, Maso, Kabla Duna, Captain Reed, the Fonto key. Phone of the packet is a Kaili, no Duga, phone of the talk, Trisnak Maitoriba. Kaili no number. Adugan phone to Risna Kanai phono. I'm a phone to the kitchen get opening. College to Riba. I know one hike the day, good thing you got Agani Haduna. Colonel Kudogas is a Toribro. Matrohoi Haduna, Sirin Haraki. I saw my son told the yard of the Gito Kibani. Ado Katuna, total yard of the Toy. Mali captain is to mark Kong with those Sasatonchili Aduga. Nankali Ribano, I was a Kutakala Hake. La Nuyari, I, Garito, the young Tapna Lai. I bung up again a number Naraga goodbye for Wahibangam Zahutre. Other boy Quay Mamanda Equini say Karakana goodbye Karakana High Crabanina. Toina Hydrosphere Bright no Kali. Somakanda, Captain Riso, Mark, Sananga Bangalona Mark, Seribuko Ying Jetuna Kuti Jeremy. Mother, Captain Minna Vesna, none to Landabra. Hello, Nankale no. Equini Arroy in Amtung on a Peter Caraway. Aquini una the Bayaro, Nankale no Hydronary. Somakanda Seriso Mapi Orota, no Capladuna. Captain Rico Weiss and Adrenalimli. Aduga Maki Mamanda, Kanaguma Misagam, no Winam the Remli. Aduga Somakana said in a couple of the actually happening with Jong Yo. Aduga, I know Sonatori Pese, talking at the Gito Kibani. Aduga, I cry Lady Bono, Karashi Libano have Hanganu. Aduga Mapum said a lot of you was to Harakano. Mafum the terrible bottom of Somakanda, Captain Rina. Seri, no in high sam the dog. No guy Libano, Yam Lapataka, so I showed in Lakani. Toboto Somakanda, Seri captured on Lemli, Aduga. Mahana, Captain Rida, goodbye, I don't have key. Nang China Layu Aduga, 19 no Hong Kong, Nangin of Shiraba, family Malaysiano, Patam Zopada, Round Layu, Nangi Position, no way a Pavochano, Mali the Serina couple of Makata, don't have a cliffy. I got in a kiba Matam Singado, Luina Toubiyu. Nangasuna go hide on Haraki, Tanjatu no Padana, one of the Catalo Hydron Harry. Captain is so jungle of Father Mark, one of the Padana, one of the Tongan Hydro Mark Cheraki, Aduga, Mafamadro Karikari, we had on Haraki. I know was in the Tigani Hydron Harry. Captain is so. So I had the so minus in a kibi wong to the mark so, China the wedding of Dabani. I know what Tigani I don't have a key. Tanja to the saying a couple of I love you, I don't have a key. Other Captain Riso, no Magi Makolamata key. Mother descendancy, total side in the key. But I don't see the film uni by Quapo color liberty. Seriously, no way a captain of Mapama secret have a cine. Other no way Makolamata had an aqua Harry city. Somakanda no part of a series to go for Munava Matamda, no way to playing fire to Kivini Aduga. Tragadugi Matak the Kakut Kibo with Northernly. Masina Dalivasi, Seri Hingley have see a queen of Matangsta, Kangangamli. Captain Maki Makula do Tatani Latuna, Amuhana, Seri the Fontoi, Adubo Fond of the Pakalakitri. Captain Risu, Nomidang Power Mahak Jungle Latula to Mulapun Kandra, Seribu, Adamokuchi Tijatuna Jeremy. Madurigi Mahaki Fond to the young in the Fontori, Aduga. Jong Yo, Yum the Yamatunado. Wafum the Darabo Matam Somlakanda, Captain Risu Pakalatna, Seri La Pizala Hydromahaso, Yumatuda, Yamahatu Senjaraki. Mother Captain Risu, Mayo Madroki, Mayo Drio Pomatamatra, Young Suyana Pakalatna. Jongo, is the security department missing a Dunagin Yumudo? Yamkana check Tori. Makurity is a boo, Sansu of Zalo. Mother Captain Risu, Mapamatagi, Hatuatu Yumatu Chanjanki. Matodu Ubamatanda, the Bissing, Atuna Henderisana. Koinone, Koina Kalisibu, no Kusukanbro. Mother Walsuna, Wayne, Maki Masaka say Yomune, Sausu, Pinala Masak Postadro. Mother the Captain Risu Maki Yuma Changai, Maki Samanga the Yopomata Matuda, Poseki Amarum, Sivaki Amarum Sakadino, the Ambimo the Uki, Mother Matakta, Mark and Hijabi, Serina Pirakiva, come in the same Pamito Sum of Madra long talk to the Ambimoma, Mount over Funky. Mado Udabomata Sonakanda, Captain Riti, sounding when a loy habit of Wakry. Mother the Mafamata, Lieutenant the Tole. Jong Yo Nandi Mahom Silla body, although a coin of coin must allow to let tea humotor say Mataki order out for the gay. Tea whom had not tea home living, although Nagi division 11 they have a beam out to the Kaanglei. The Sarah Mahado, poor Gustavo.
Mada Captain Reed Howaltra, Kaigano, Mabu Putrevdi. I look Hankino. I would even do in Pido, Division 11 the Giddy, Sunanati have say Kangavani. Madi living proof of Manine, Mark Sisna, the Aina Nangamusunangi, Manungi, missing at the book, Manganturibani. Madi Lieutenant Yam the Karim Nadunari. Come to Kangunda, ID, missing a Sibu, Kamaito Gassian, Wahang, and you have see Pazana Kangida. Pazana put it per Natragana Magi skin at the Pakara, Natragana White Hagera, Natragana, electric Laga, Hangmusuakino. Wafamulutar Matam da Captain Rina, Lieutenant of Taklong Kilaga Makaza, Kupana, Gatnataki, Amazon, Somakanda, Lieutenant of Upsala Taki. Modi the Captain Rina Sanchalaga Amupoget of Womatam da Lieutenant missing at the Captain Ribo of Madrasing Tokuna, Mahaki missing at the Captain Ribo Puba Hoki. Modi the Lieutenant of Suyan Ositan Hogale, Adoga, Mahaki missing a Pariba, Puriba, Captain Ribo, Pukala to the Mahaki Makola to the handcuffing Punson Birami. I don't know whether I kept to rename you a song, what I'm saying out of the home after me. Comba the labor make none of Kangani. None the hotel lord than a ha. Poor crow had no market missing at the other picky, as some thousand at Captain Ribu passing the Ratamna me. Captain Ribu market me the ye are missing at the father of Potoropo, the Urubatam the Lake missing at the Yamanaki, Amazon. Some like the man box so young and no Jeramdi, Amazon mark, Mamma Loltona, Captain Ribu would never be more than me. Wafam would really like missing at the young with the Heraclivasi, Masi, Wafam Singazi, Senecal and let them to widen Heraki. A quick to Sigat and Makoso come that later me. Monthly Somlakanda, Thagatchari Manungda, Serisu, Masam, and the Pakasar to Hajarak Livisi. I son is having action at the Bayaro. I walked out the Bayaro. I saw no one know about Wakal Karakan the Bayaro. Karigumba, no one know about Wakal Karakan Bataragati. I saw Wakal Se, Kasok Popangani. Mana Kalakivasi, Captain Rigi Matanga Kali. Jung Hokna, Sakumda, Noodle Semba, Malisum Candelamasung, Madame Shiba Candle Sibawa, Kaidopangam Tabani, other Hobsiti Mahak Pasana Kanglabani. Serena without Makara Tumbatam, the Captain Rida Mahakamalatalatuna, Pajum Nitis and a substance Birambatasu, Mani Shangaki. North Korea Siam, England and Maramortana, Tumbatam, England and Petamata, Captain Rida Mahakatamata, Hita Tapirambatasu Mani Shangai. Captain Rida Mamata came at Tamda, Serena Mongoda Kariguma Haiba Matanda, come to Toro, Casitore, a okay already had another Maharapada, Adamani Chingi. Madi Serena Harakivasana, Jong Yok had even a pass at Madame Chopada. I say okay way, I say a suit of the fire had another Mahibani, Adabu, going with the Mahagase, okay, so we wait a penny. Nankai live no hide no Mahara, Kutitira Matang to Nishangi, Aduga, Serena Harakivasana, Mahagase, Masamatanda, superhero ni Hydro Kanjabani. Mana Matam over the Harivasi, Ibo, Matoame had to Toraga, Ibo Tigani Hydro Mali hit the Hibani. Mark say, what you worry me am the Ngamani, Aduga, with a Sungamani. Serisu Captain Ribo, I miss you Hydro Captain literally. Mother this song Kanana Captain Riso, Army Loka Batuta, Fazin do not Tamcre. Aduga Seribusu, Kanaguma Misakarana, Padre of Podun Sacre. Matosum the Makwaini. Adi and Kacharatuna, Makwaini connection as say as some Samnabadona, Makwaini Wakal on the Poucherami. Serisu Kadai the Noma poor than a lally, Aduga Mahapu, Mafama the Pazin Ratamle, Magiantari. Mahagantara Pomatam the Idle Sibukalai no Hydro Mahaso, some natural remedy. Idle Sibukaidro. Kanalagi, Mapanakanalagi had no house of Tonga to Kanatili, Adumana live say. Karigo Tonga say hang at the waiter, the Lola Muita. Paris, I should sang a had no house of Sangdona Amu, Matasa to late literally, Aduga. Mikran of a form said I will pork to a patent ratamle, Adubo. I would the heart but the hearty, Maquina Pound with a carino. Kaino Maquisibo, I will ye do the Rizalni had no Maxo, Queen Yang Matam Dama Pomadra camera theatre literally. Aduga Somlakanda, camera Duda. Monitor total deliver Misagasi at Ikalam to William 3. Suspense in Tangi Makata Hajarak Lagi. Madi the Captain Win the lock of the lady Matamatra Mahaki, Troopki member Marie Tulaki, Aduga, Sergeant Pion Haraglevasi, Sar. A quigum by Chamchamba, soldier of Manama from Srela Pase. Did I never have tinati? Adu a ye and on Gimarubama, detention centers the high post at Tabak Bonamara Moritana, perform Srela Pomatam Caroline at Hokivani. Mother Paul Haraglevas Sama, Masiki Matan the credit of the total brand Kalida. Noisibo. Well, Jumon Herlivasana. Masipuna Mushing as a Mahana at one Mangatani. You would then you a mother, Kogi, you Madula, Punami to the Mahana, Siri Matan, the Musunganki Matan, the Loin Hydrocravani. Madam Matiwon, you Tagane, paper, Loin out for Cravani. But the summer conduct Captain is to Yamanga, Sergeant Pio, but Sergeant Piona. Let the Herlipsy. Adu, Loina, Hydroput in the theatre.
ꯃꯗꯨ ꯖꯣꯃꯣꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯗꯦꯟꯒꯤ ꯃꯃꯥꯁꯤ ꯄꯤꯌꯣꯡꯌꯥꯡꯗ ꯕꯤꯖꯤꯅꯦꯁ ꯋꯨꯃꯦꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤꯅꯦ ꯃꯣꯜ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯁꯦꯔꯤꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤ ꯊꯥꯗꯨꯅ ꯐꯥꯍꯜꯂꯗꯨꯅ ꯁꯦꯔꯤꯁꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯡꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯗꯨ ꯁꯥꯖꯟ ꯄꯤꯌꯣꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯕꯨ ꯊꯤꯅ ꯉꯥꯡꯕ ꯇꯥꯔꯒꯁꯨ ꯁꯦꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤꯗꯤ ꯐꯥꯎꯕꯅꯤꯅ ꯍꯥꯏ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣꯃꯤ ꯃꯗꯨꯗ ꯖꯣꯃꯣꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨꯅꯦ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯁꯦꯔꯤꯌꯦꯜ ꯀꯌꯥꯃꯔꯨꯝ ꯌꯦꯡꯉꯦ ꯃꯁꯤꯒꯨꯝꯕ ꯃꯇꯝꯗꯅꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯦꯠꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅꯅꯦ ꯃꯤꯒꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤ ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯄꯤꯔꯒ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯌꯥꯅꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕꯁꯨ ꯑꯣꯏꯕꯅꯤꯅ ꯁꯦꯔꯤꯕꯨ ꯐꯥꯍꯟꯈ꯭ꯔꯕꯖꯥꯠꯂꯥ ꯈꯪꯗꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯒꯅꯤꯗꯤ ꯊꯥꯖꯗꯦꯗ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯗꯦꯟꯅ ꯍꯥꯏꯔꯛꯈꯤꯕ ꯅꯪꯅꯅꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯣꯟꯅ ꯅꯤꯡꯉꯝꯃꯣꯏꯗꯕ ꯊꯕꯛꯇꯨꯗꯤ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯍꯥꯛꯀꯤ ꯀꯣꯝꯔꯦꯗꯁꯤꯡ ꯑꯗꯨꯗ ꯀꯣꯝꯔꯦꯗꯁꯤꯡ ꯅꯈꯣꯏ ꯑꯩꯒꯤꯗꯃꯛꯇ ꯊꯕꯛ ꯑꯃꯇ ꯇꯧꯕꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯗꯦꯟꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯗꯦꯟ ꯎꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯗꯦꯟꯁꯨ ꯀꯦꯞꯇꯦꯟ ꯎꯅꯔꯕ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯗꯦꯟꯅ ꯀꯦꯞꯇꯦꯟ ꯔꯤꯗ ꯍꯥꯏꯔꯛꯏ ꯖꯦꯜ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯀꯧꯕꯅꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯃꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯅꯨꯄꯤꯗꯣ ꯃꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕ ꯃꯥꯜꯂꯤ ꯃꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯑꯗꯨꯒ ꯃꯍꯥꯛ ꯀꯗꯥꯏꯗ ꯀꯅꯥꯅ ꯄꯨꯈꯤꯕꯅꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯍꯧꯖꯤꯛ ꯀꯝꯗꯧꯔꯤ ꯃꯗꯨ ꯗꯦꯟꯅ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯀꯩ ꯋꯥꯊꯤ ꯋꯥꯔꯦꯝꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯡꯈ꯭ꯔꯕꯒꯤ ꯃꯑꯣꯡꯗꯅꯤꯅꯦ ꯃꯗꯨꯒꯤ ꯗꯦꯟꯁꯨ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯃꯔꯣꯝꯗꯗꯤ ꯃꯁꯤ ꯌꯥꯝꯅ ꯐꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯐꯥꯎꯕꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯦꯡꯅꯔꯁꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯗꯦꯟ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯤ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯊꯣꯡꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯗꯦꯟ ꯆꯞ ꯂꯥꯎꯅ ꯂꯦꯞꯈꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯇꯨꯡꯗ ꯅꯤꯡꯉꯝꯃꯣꯏꯗꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯇꯥꯏ ꯑꯩꯕꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯪ ꯀꯅꯥꯗꯒꯤ ꯃꯇꯦꯡ ꯅꯤꯔꯨꯏ ꯃꯁꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯗꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯑꯗꯨꯒ ꯅꯈꯣꯏ ꯅꯃꯥꯅꯁꯨ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗꯦ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯩꯈꯣꯏ ꯕꯕꯥꯒ ꯎꯅꯕ ꯆꯠꯂꯨꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯍꯥꯛꯄꯨ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯤꯈ꯭ꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ ꯃꯍꯥꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯔꯤꯕ ꯆꯀ꯭ꯔꯤꯁꯦ ꯃꯁꯤ ꯂꯦꯞꯄꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯗꯦꯟ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯗꯦꯟꯗ ꯍꯥꯏꯔꯛꯏ ꯑꯗꯨ ꯐꯔꯦ ꯑꯩꯈꯣꯏ ꯕꯕꯥꯗ ꯋꯥꯐꯝ ꯁꯤꯝꯗꯤ ꯇꯝꯃꯨ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯁꯦꯔꯤꯗ ꯈꯖꯤꯛꯇ ꯐꯥꯎꯕ ꯍꯦꯛ ꯁꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯈꯛꯇ ꯉꯥꯏꯔꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯇꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯝꯕꯤꯌꯨ ꯃꯗꯨꯒꯤ ꯗꯦꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯀꯦꯞꯇꯦꯟ ꯔꯤꯗ ꯌꯦꯡꯉꯝꯗꯨꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯗꯨꯒꯤ ꯗꯦꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯁꯨ ꯗꯦꯟꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯐꯝꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯄꯥꯈꯠꯂꯗꯨꯅ ꯗꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯁꯨ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯕꯅꯗꯤ ꯐꯕꯅꯤ ꯑꯗꯣ ꯃꯍꯥꯛꯄꯨ ꯀꯩꯝꯇ ꯀꯥꯏꯍꯧꯗꯕ꯭ꯔꯣ ꯀꯩꯝꯇ ꯇꯧꯍꯧꯗꯕ꯭ꯔꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯤꯇꯦꯟꯁꯟ ꯁꯦꯟꯇꯔꯗ ꯃꯇꯧ ꯀꯔꯝꯅ ꯌꯧꯈꯤꯕꯅꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯇꯥꯕ ꯇꯥꯔꯒꯗꯤ ꯐꯤꯕꯝ ꯑꯃ ꯆꯥꯗꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤ ꯗꯦꯟꯅ ꯃꯥꯝ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯥꯝ ꯅꯪꯕꯨ ꯉꯥꯝꯇ ꯉꯥꯏꯈꯣꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯅ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯧꯔꯕ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯒꯗꯕ ꯑꯣꯏꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯩꯒ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯀꯩꯅꯣꯅꯤ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯗꯦꯟꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯀꯦꯞꯇꯦꯟ ꯔꯤ ꯑꯁꯤ ꯃꯄꯥꯟꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯦꯔꯤꯒ ꯑꯃꯨꯛ ꯎꯅꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯦꯛ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯖꯦꯜ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯂꯗꯨꯅ ꯂꯨꯍꯣꯡꯕꯁꯤꯅꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯃꯗꯨ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯅ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯉꯥꯡꯂꯤꯁꯤꯕꯨ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯃꯦꯟꯃꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯤꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯖꯦꯜꯗ ꯃꯍꯥꯛꯅ ꯊꯝꯂꯤꯕꯅꯤꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯔꯣ ꯇꯥꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯃꯦꯟꯕꯣꯛꯄꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯌꯨꯄꯤꯜꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯦꯟꯕꯣꯛꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯎꯅꯔꯝꯃꯤ ꯌꯨꯄꯤꯜ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯕꯕꯥ ꯉꯔꯥꯡꯁꯦ ꯃꯤ ꯈꯔ ꯂꯥꯛꯑꯝꯃꯤ ꯑꯗꯨꯗꯨꯒ ꯁꯥꯎꯠꯇꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤꯗꯣ ꯃꯐꯝ ꯑꯁꯤꯗꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ
ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯇꯧꯍꯧꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯦꯔꯤꯅ ꯀꯦꯞꯇꯦꯟ ꯔꯤꯀꯤꯗꯃꯛꯇ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯖꯈꯤꯕ ꯒꯤꯐ ꯑꯗꯨꯅꯤ ꯘꯔꯤ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯈꯨꯟꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤ꯫ ꯁꯦꯔꯤꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯌꯣꯄꯤꯅ ꯎꯖꯍꯧꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯦꯔꯤꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯐꯨꯕ ꯃꯇꯝꯗ ꯀꯟꯕꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯦꯔꯤꯒꯤ ꯃꯅꯥꯛ ꯆꯪꯉꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤ ꯈꯔꯅ ꯄꯨꯔꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯦꯔꯤꯒꯤ ꯃꯈꯨꯠꯇꯒꯤ ꯒꯤꯐ ꯕꯣꯛꯁ ꯑꯗꯨ ꯇꯧꯍꯧꯕꯅꯤ꯫ ꯃꯗꯨ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯒꯤꯐ ꯕꯣꯛꯁ ꯑꯗꯨ ꯈꯨꯜꯂꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯁꯤꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯎꯕ ꯐꯪꯂꯤ꯫ ꯃꯗꯨꯒꯤ ꯃꯄꯥꯗꯨꯅ ꯒꯤꯐ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯦꯞꯇꯦꯟ ꯃꯨ ꯍꯥꯏꯕꯗꯤ ꯀꯦꯞꯇꯦꯟ ꯔꯤ ꯖꯤꯌꯣꯡ ꯍꯤꯌꯣꯛꯀꯤ ꯃꯌꯥꯝꯕ ꯍꯧꯖꯤꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯀꯦꯞꯇꯦꯟ ꯔꯤꯃ꯭ꯌꯨ ꯍꯤꯌꯣꯛꯀꯤ ꯘꯔꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯘꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯃꯨꯒꯤ ꯈꯨꯠꯊꯥꯡꯗ ꯎꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯘꯔꯤ ꯑꯁꯤ ꯀꯦꯞꯇꯦꯟ ꯃꯨꯒꯤꯅꯤ ꯍꯥꯏꯕꯁꯤ ꯃꯦꯟꯕꯣꯛꯅ ꯈꯪꯕ ꯉꯝꯈꯤ꯫ ꯃꯍꯥꯛꯁꯨ ꯘꯔꯤꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯘꯔꯤ ꯑꯁꯤꯗ ꯏꯚꯤꯗꯦꯟꯁ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯀꯣꯟꯅ ꯈꯪꯕꯤꯔꯛꯀꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯦꯟꯕꯣꯛꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯁꯤꯒꯤ ꯘꯔꯤꯁꯦ ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯤ ꯀꯅꯥ ꯀꯅꯥ ꯎꯍꯧꯏ? ꯃꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯅꯥꯝꯇ ꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯘꯔꯤꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗ ꯇꯨꯃꯤꯟꯅ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯘꯔꯤꯁꯦ ꯀꯅꯥꯝꯇꯗ ꯀꯩꯝꯇ ꯍꯥꯏꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯗꯨ ꯁꯥꯎꯠꯇꯒꯤ ꯂꯥꯛꯄ ꯅꯨꯄꯤꯗꯨꯗꯤ ꯀꯩꯝꯇ ꯇꯧꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯥꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯃꯦꯟꯕꯣꯛꯅ ꯄꯤꯕ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯇ꯭ꯔꯨꯞꯁꯤꯡ ꯑꯗꯨ ꯋꯥꯁꯔꯨꯝꯗ ꯃꯈꯣꯏ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯥꯔꯖꯟ ꯄꯤꯌꯣꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯁ ꯀꯅꯥꯅꯕꯨ ꯈꯪꯖꯕꯅꯣꯗ ꯃꯤꯒꯤ ꯃꯀꯣꯛꯇ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯈꯪꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕꯁꯤꯗꯨꯅꯕꯨ ꯂꯥꯛꯈꯤꯕꯅꯤꯅꯦ꯫ ꯀꯦꯞꯇꯦꯟ ꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯒ꯭ꯌꯥꯟꯒ ꯁꯨꯡꯇꯥ ꯇꯥꯖꯗ꯭ꯔꯦꯗ꯫ ꯃꯗꯨ ꯄꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯗꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇꯁꯨ ꯍꯥꯏꯗꯕꯅꯤ ꯀꯅꯥꯝꯇꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯦ꯫ ꯃꯗꯨ ꯌꯨꯝꯗꯨꯡꯁꯨ ꯍꯣꯏ ꯑꯗꯨꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯁꯥꯔꯖꯟ ꯄꯤꯌꯣꯟꯅ ꯑꯗꯨꯕꯨ ꯌꯦꯡꯉꯨꯅꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯁꯤꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯄꯥ ꯑꯁꯤ ꯖꯦꯅꯔꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯕ꯭ꯌꯨꯔꯣꯒꯤ ꯗꯥꯏꯔꯦꯛꯇꯔꯅꯤ ꯍꯥꯏꯕꯁꯤꯕꯨ ꯑꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯃꯍꯥꯛꯅ ꯂꯣꯠꯇꯨꯅ ꯊꯝꯃꯤꯁꯤꯕꯣ? ꯑꯩꯗꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯊꯥꯖꯕꯕꯨ ꯐꯥꯎꯗꯦꯅꯦ꯫ ꯃꯗ ꯖꯨꯃꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯌꯦꯡꯉꯨ ꯗꯥꯏꯔꯦꯛꯇꯔꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯗꯤꯇꯦꯟꯁꯟ ꯁꯦꯟꯇꯔꯗ ꯊꯝꯃꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯒꯗ꯭ꯔꯕ? ꯑꯩꯈꯣꯏ ꯃꯁꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯝꯂꯨꯕꯅ ꯐꯒꯗ꯭ꯔꯣ? ꯃꯗ ꯁꯥꯔꯖꯟ ꯄꯤꯌꯣꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯦꯞꯇꯦꯟ ꯔꯤꯅꯅꯦ ꯃꯁꯤ ꯋꯥꯐꯝꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯣꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯇꯨꯃꯤꯟꯅ ꯂꯩꯁꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯋꯥꯁꯦ ꯀꯅꯥꯝꯇꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯋꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯑꯥꯔꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯥꯔꯖꯟ ꯄꯤꯌꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯗ ꯁꯥꯔꯖꯟ ꯄꯤꯌꯣꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏ ꯁꯣꯏꯗꯅ ꯇꯥꯔꯝꯗꯣꯏ ꯅꯠꯇ꯭ꯔꯣ? ꯃꯗꯨ ꯖꯨꯃꯣꯛꯅ ꯇꯥꯔꯝꯒꯅꯤ ꯀꯩꯅꯣ꯫ ꯃꯗꯨꯒꯤꯗꯤ ꯁꯥꯔꯖꯟ ꯄꯤꯌꯣꯟꯅ ꯑꯗꯨꯕꯨ ꯄꯥꯛ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯋꯥ ꯉꯥꯡꯉꯤꯅꯤꯅ ꯑꯗꯨꯝ ꯇꯞꯅ ꯉꯥꯡꯉꯤꯗꯨꯅ ꯀꯔꯤꯒꯤ? ꯃꯗ ꯄꯥꯛꯅ ꯑꯩꯅ ꯋꯥꯁꯦ ꯀꯟꯅ ꯀꯟꯅ ꯉꯥꯡꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯆꯤꯡꯅꯈꯤꯅꯤꯅ ꯇꯞꯅ ꯉꯥꯡꯉꯤꯅꯤꯅꯦ꯫ ꯃꯗ ꯏꯟꯗꯨꯡꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯋꯥꯁꯦ ꯑꯃꯗꯒꯤ ꯑꯃꯗ ꯊꯨꯅ ꯁꯟꯗꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯃꯗ ꯁꯥꯔꯖꯟ ꯄꯤꯌꯣꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯃꯤ ꯀꯩꯗꯧꯕꯩ ꯁꯟꯗꯣꯛꯑꯣꯏꯗꯣꯏꯅꯣ? ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯩ ꯆꯥꯝꯃ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯣꯏ ꯆꯥꯝꯃ ꯆꯪꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯈꯣꯏ ꯑꯃꯈꯛꯇꯅ ꯃꯊꯪꯗꯒꯤ ꯃꯊꯪ ꯂꯣꯏ ꯁꯟꯗꯣꯛꯈ꯭ꯔꯗꯕꯅꯤ꯫ ꯌꯦꯡꯉꯨ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯐꯥꯎꯕꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤ ꯇꯪꯈꯥꯏꯃꯨꯛꯇꯤ ꯂꯣꯏꯅ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯁꯦꯡꯕꯕꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯂꯤ꯫ ꯃꯁꯤꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯨꯞꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯈꯣꯏꯗ ꯃꯇꯦꯡ ꯑꯃ ꯄꯥꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯑꯩ ꯑꯁꯤ ꯖꯦꯅꯔꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯕ꯭ꯌꯨꯔꯣꯒꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯁꯟꯗꯣꯛꯀꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯑꯩ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯁꯟꯗꯣꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯔꯖꯟ ꯄꯤꯌꯣꯗꯤ ꯊꯥꯖꯗ꯭ꯔꯗꯨꯅ ꯃꯍꯥꯛꯇꯤ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯒꯗꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄ ꯄꯥꯝ ꯇꯥꯔꯒꯗꯤ ꯊꯣꯛꯄ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯁꯨꯝꯅ ꯋꯥꯁꯦ ꯁꯟꯗꯣꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯈꯣꯏꯗꯒꯤ ꯃꯇꯦꯡ ꯄꯥꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯥꯔꯖꯟ ꯄꯤꯌꯣꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯨꯞꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯦꯡꯉꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯕꯁꯤ ꯃꯥꯅꯒꯅ ꯄꯥꯟꯕꯒꯤ ꯋꯥꯅꯤ ꯏꯐꯦꯛꯇꯤ ꯃꯀꯣꯛꯇ ꯊꯣꯛꯑꯦ ꯌꯦꯡꯉꯨꯁꯦ꯫ ꯃꯀꯣꯛ ꯑꯁꯤ ꯆꯥꯛꯑꯦ ꯌꯦꯡꯉꯨ꯫ ꯃꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯁꯥꯔꯖꯟ ꯄꯤꯌꯣꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯁꯇꯔ ꯁꯥꯔꯖꯟ ꯄꯤꯌꯣ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯁꯦꯡꯕꯅꯤ ꯑꯔꯥꯟꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯁꯦꯅꯤꯌꯔ ꯀꯜꯅꯔ ꯌꯧꯍꯟꯒꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯏ ꯑꯗꯨꯒ ꯁꯥꯔꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯒꯤ ꯃꯄꯥ ꯑꯁꯤꯕꯨ ꯖꯦꯅꯔꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯕ꯭ꯌꯨꯔꯣꯒꯤ ꯗꯥꯏꯔꯦꯛꯇꯔꯅꯤ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ? ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯉꯥꯏꯍꯥꯛꯇ
Captain Winner Quisibo Sanabi film the Tador of Zala. Matapan Halifasna. Sanamo quick Captain Sibo, Masakang the Bimo the Nine to Comatorino. Nung say a quick Captain Maguna Secondabra. Mount known to some minor Togonina and Tazabro. Market went so with the Gangway. Madigi see you was a Amadiga Young Tuna. Young the Sujo okay, have it is Senior Colonel in the P to the okay. Aduga, Maki, Mamma Bim Halivasi. I must see what Pum said. A quickie no one Halibanine. Mahana Tabuksapo Matanda, Makoi Mamma Singa to Hana Matungina. Region Chok say, General Political Bureau Detective Masana Pan had no tiny. Madigi Makosu Yaman up Habitore, Aduga Walsun Halivasana. Kalina so Mahagasi, Mahana Toksato Kiba, Mahana Toriba Mongsi, Urubumatam, the Ategi Manmanatini. Aduga Mahana Toriba, Mahaki, Confidence Mong City, Captain Magi, Takti and a one lay. Madigi Mo, Oxun Halivasana, when it's Jumina Isukaline. Mana Mahaki, Mariangase, Panduna Sapagimong, the Urubumatam, the Iso Karigum de Calibanine, Madamen Bokinipina, Kano Marin Panbaisabo, Mother Oxun Halivasana, Yumina Kusukala Yoni. Mahana Maring Bang of Funkatun Salibase, Maki Maning the Kanagumum lay have a git of the Toribanatro. Karigumba Mahagasiki Matung the Kanagumam Telita Vataragadi, Mahagasi, Kitukiru to Gosarotro. Angang Himatam the Gimahakse, Yamna, Lingnan is at Lissi. Mana Maring Bang of Punkatun Salibasibo, Kanagumam Magi Maning like Taragadi, Salvitro. No queen Hydro Mini Hydra, Bafum the Raven Pissing of the Suluina Kanarami, Aduga. Somlakanda Yongisu Matayam Sab Hypito Wakre. Madi the Somlakanda Makoi North Korea Gijel Dagi, Land Farmer Chin Cradra Paw Pinami, Aduga Paw to Somlakanda, Senecan and the Suyoke. Masumayum the Gi, Land Fasin Kiva Matang Duda, Magi missing to White and Adrelimli. Tanzada Mafum the Yongilaki. Senecan don't help the Vasana. Senator Lieutenant to Bukachaki. Tanzasa Mahapu Pyong the Bukalikino, Aduga, Houses Muman spy education low to the Kariki. Somlakanda Yongisu Mango the Mamikani and Rolemli, Aduga, Senecan to one Tamki. Madi the Senecan Duna, Toshing Lurabo. Madura Yongisang to the Halivasi. I learn Tare. Kunun Taibo. Captain Rijung Yokimatanda. Oh, Adugimatang Were. Mali Detention Center Lady. Of the Kanga Action as a book of my own county. Makogi senior singer said Mohana, Usito in the Torisuka Matino. Magi superior the Kutkat Hine, Malakalisakino. No need Jelman later Agadi, Kasuki and Tazakanita. Madigi Yongin Harry. Although Adomna of the Kambiro Bro Madudi. Captain Rijung Yokna, Market Superior Sibu, Citrizaka Ignose. Mother Senecan and Helgavasana. Ma say Yam Fatabangani, Mana Trial Bureau the Power Sipisandana. To Solking Amasung Abu investigation to Holivanine. Madumata Mouth to me latine. I could cook as a pattern she held of any manner. Madiri Yongin Helgavasana. Why are doing Matang and Harif say Mangon that Suyama Tonala live a Sibu Kadai, they know. Aduga Masiki Matang, the Nangi Malamda investigation got to Nangi, the Tung the Queen in a Rivasi. Mahaki Maning the Karipawa later to Ribanos and Kang the Brava. Mother Senecan and Helgavasana. Parine Nanga, the book I know. Was say, go talk to Nang the Casso, Nang to the Saint Shane and Uncle. Madi the young in the Sanctuary to Harry. Adombu, General Political Bureau Gay, Director Gassibu Unakrabo. Aduyam saw officer to the aquatic of my Unativa. Aduparine, Kanagum Sagamugam Haga Kanishangali Prane. Lake no could will know. Madi the young in the Makata and Haralivasna. Hoine, Adu Taragasu, Kanagumosono Chompero Pamna, Matomon Kangana Madu Kanishanado, Luena Kato Cretana. Kalamang off in a Kato no Nedua. Mother Yongina, none Nikeno, I know the commander. General Political Bureau Director Gi, Machan Vaduga Director, Polopadi Kanishan Ladies and Kang the Brava. Marga Kanishan Kamaliva. Wapumutaro Matam the Young in Haralivasna. Region Yoka Director, Kanishan Ladies, Masana Power Benikino. Wapumutaro Matam the Somnakanda, Senior Colonel Dian Nangakre, Aduga Yongina, Markin Pato, Puru than Haralivasi. I know Mamma Kimatam the Mangwanda preferential star the Pio and Hakimanatro, Aduana, Matom Kangam Nupa, the preferential star the Pikimanatro. Maduka Kanapangi gave a nung, no Punsidane, Pomaso was up the binding the Brava. Nakadu Harivano Hatana, Mark and Peter Mark in the part was some poor hog with a gate. Senior Colonel do Mapama to the chain key. Madigi, Serisu Somnakanda, Matas Hatro Wakano in the ring Matamata, Mapamata, Army Kalaki, Amazon, Seribu Mapama to the key, Pototro Pore. Madigi Seribu, Mapama the Pamno Deremli, Ado Mana Pamli with a gasidi, Ate Amato Orendre, Captain Rijung Yoki, Mapagi may motor Leremli. Aduga Maki Mamana Pamdra Leripasi, Director Masamani. Director Suma Pamatra Sa Takton Leramli, Aduga, Man Haralipsi. Sa to Tokaturke, Sa Takri to Kekino. Madidi, Seriso, Sa locally, Aduga Manamnami, Aduga Manhari. Masi, Pine Mushroom Tini, Manamsuyam no Shiri, Aduga Thagatchari, I charge Thagatchari.
ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯁꯤ ꯑꯇꯤꯊꯤ ꯑꯃꯒꯨꯝꯅ ꯀꯧꯕꯗꯤ ꯅꯠꯇꯦꯗꯅ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯧ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯇꯥꯔꯒꯁꯨ ꯑꯩ ꯊꯛꯄ ꯉꯝꯖꯔꯣꯏ ꯑꯩꯁꯦ ꯑꯗꯨ ꯌꯥꯝ ꯄꯪꯕꯁꯨ ꯅꯠꯇꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯅꯪ ꯀꯗꯥꯏꯗꯅꯣ ꯈꯪꯉꯕ ꯃꯗꯨ ꯁꯦꯔꯤꯅ ꯑꯗꯣꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯠꯇꯕ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯥꯏꯔꯦꯛꯇꯔꯗꯨꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯔꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯣꯝꯅ ꯌꯥꯝꯅ ꯉꯛꯄꯤꯗ꯭ꯔꯁꯨ ꯌꯥꯅꯤ ꯅꯪꯒꯤ ꯅꯁꯛ ꯑꯁꯦ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯩ ꯃꯤꯁ ꯁꯤꯌꯣꯗꯦꯟꯒ ꯁꯛꯐꯝ ꯏꯃꯥꯟ ꯃꯥꯟꯅꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯒ ꯅꯪꯒꯤ ꯆꯤꯟꯕꯥꯟ ꯅꯪꯒꯤ ꯅꯥꯇꯣꯟ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯟꯅꯔꯤꯕꯁꯤ ꯑꯗꯨ ꯌꯥꯝꯅ ꯈꯥꯅ ꯌꯦꯡꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅꯤ ꯃꯗ ꯗꯥꯏꯔꯦꯛꯇꯔꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯣꯝꯅ ꯈꯪꯕꯤꯒꯗꯕꯗꯤ ꯑꯩꯅ ꯃꯤ ꯑꯃꯒ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯈꯪꯉꯤ ꯃꯗꯨ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯐꯩꯅꯦ ꯃꯗꯨꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯍꯦꯛ ꯆꯤꯡꯗꯨꯅ ꯄꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤꯕꯅꯤ ꯃꯁꯨꯝꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯅꯥꯅꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯗꯨ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯑꯣ ꯅꯪꯒꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯕ ꯃꯗꯨ ꯁꯦꯔꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯣꯝꯅ ꯈꯟꯕꯤꯔꯤꯕꯁꯤ ꯑꯗꯣꯝꯒꯤ ꯏꯆꯥꯒꯤ ꯂꯝꯕꯤꯗ ꯑꯩꯅ ꯑꯌꯦꯠꯄ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯌꯦꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯥꯏꯔꯦꯛꯇꯔꯗꯨꯁꯨ ꯌꯥꯝꯅ ꯉꯛꯇꯨꯅ ꯃꯍꯥꯛꯀꯤ ꯆꯥ ꯑꯗꯨ ꯊꯝꯃꯝꯃꯤ ꯃꯗꯨꯒꯤꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯔꯤꯖꯣꯡ ꯍ꯭ꯌꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯣꯏꯁꯤꯟꯗꯨꯅ ꯇꯧꯔꯤꯕꯁꯤꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯄꯔꯄꯁ ꯑꯁꯤ ꯀꯩꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯦꯔꯤꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯑꯗꯣꯝꯅ ꯑꯗꯨꯝꯅ ꯍꯥꯏꯕꯤꯗꯨ ꯀꯩꯒꯤꯅꯣ ꯃꯁꯤꯗ ꯄꯔꯄꯁ ꯀꯩꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯩꯝꯇ ꯂꯩꯇꯦ ꯃꯁꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯊꯣꯛꯂꯤꯕꯁꯤ ꯁꯥꯎꯊ ꯑꯃꯁꯨꯡ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯒꯦꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯗꯁꯥ ꯇꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯇꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯌꯧꯔꯛꯈꯤꯕꯅꯤ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯃꯗꯨ ꯁꯦꯔꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤ ꯁꯣꯝꯅꯇꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯈꯛꯇꯅꯤ ꯃꯗꯨ ꯁꯦꯔꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯅꯪ ꯁꯣꯝꯗ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯑꯩꯁꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯏꯆꯝ ꯆꯝꯕ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔ ꯑꯃ ꯅꯠꯇꯦ ꯑꯩꯒꯤ ꯀꯝꯄꯅꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯤ ꯃꯆꯥ ꯃꯁꯨꯒ ꯅꯠꯇꯦ ꯌꯥꯝꯅ ꯆꯥꯎꯕ ꯀꯝꯄꯅꯤ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯣꯝꯅ ꯃꯁꯤ ꯑꯩꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯟꯕꯗꯤ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯑꯩꯒꯤ ꯀꯝꯄꯅꯤꯒꯤ ꯕ꯭ꯔꯥꯟꯆ ꯑꯁꯤ 13 ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕꯩ ꯂꯥꯛꯇꯣꯔꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯑꯉꯥꯎꯐꯩ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯁꯣꯜꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃꯅꯤ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯟꯁꯤꯜꯂꯨꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯖꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯈꯟꯖꯔꯤꯕꯁꯤ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯟꯁꯤꯟꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅꯤ ꯑꯩꯅ ꯋꯥꯖꯔꯤꯕꯁꯤ ꯑꯗꯨꯒ ꯔꯤ ꯖꯣꯡ ꯍ꯭ꯌꯣꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ ꯁꯨꯝꯅꯇꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯗꯨꯅ ꯃꯗꯨ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯔꯤ ꯖꯣꯡ ꯍ꯭ꯌꯣꯛꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯁꯤꯔꯥ ꯃꯗꯨ ꯁꯦꯔꯤꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯅꯠꯇꯦ ꯃꯗꯨꯒꯤ ꯋꯥꯗꯨ ꯅꯠꯇꯦ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯑꯔꯥꯟꯕ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯊꯣꯛꯍꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯔꯤ ꯖꯣꯡ ꯍ꯭ꯌꯣꯛꯀꯤ ꯀꯩꯝꯇ ꯃꯔꯥꯜ ꯂꯩꯇꯦ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯗꯦ ꯊꯥꯖꯕꯤꯌꯨ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯝꯇ ꯇꯧꯈꯤꯕ ꯅꯠꯇꯦ ꯔꯤ ꯖꯣꯡ ꯍ꯭ꯌꯣꯛꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯅꯠꯇꯦ ꯃꯗ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯍꯣꯏ ꯃꯍꯥꯛꯅ ꯀꯃꯥꯏꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯣꯏꯗꯣꯏꯅꯣ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯑꯟꯑꯥꯏꯗꯦꯟꯇꯤꯐꯥꯏꯗ ꯄꯔꯁꯟ ꯑꯕꯨ ꯃꯍꯥꯛꯅ ꯁꯦꯟꯖꯐꯝ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯑꯍꯥꯟꯕꯗꯗꯤ ꯔꯤꯄꯣꯔꯠ ꯇꯧꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯤꯍꯟ ꯈꯪꯍꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯔꯤꯄꯣꯔꯠ ꯇꯧꯕ ꯌꯥꯍꯟꯈꯤꯗꯕꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯅꯪ ꯑꯃꯁꯨꯡ ꯅꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯊꯝꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯈꯣꯏꯗ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯀꯤꯍꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯠꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯗꯤꯁꯤꯖꯟ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯃꯗꯨ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯃꯁꯤꯒꯇꯔ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯍꯥꯏꯔꯤ ꯁꯥꯔ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯤ ꯖꯣꯡ ꯍ꯭ꯌꯣꯛꯁꯦ ꯑꯩꯅ ꯄꯥꯝꯖꯈꯤꯕꯅꯤ ꯅꯨꯡꯁꯤꯔꯛꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯥꯏꯔꯦꯛꯇꯔꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯁꯦꯔꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯃꯍꯥꯛꯅ ꯑꯩꯕꯨꯗꯤ ꯄꯥꯝꯕ ꯅꯠꯇꯦ ꯃꯁꯤ ꯁꯥꯏꯠ ꯑꯃꯈꯛꯇꯗꯒꯤ ꯅꯨꯡꯁꯤꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯗꯣꯝꯅ ꯍꯦꯟꯅ ꯋꯥꯕꯤꯒꯗꯕ ꯅꯠꯇꯦ ꯀꯩꯝꯇ ꯈꯟꯕꯤꯒꯅꯨ ꯃꯍꯥꯛꯅꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯂꯝꯗ ꯌꯧꯖꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯁꯤ ꯀꯩꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯒꯅꯤ ꯁꯥꯔ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤꯗꯃꯛꯇ ꯁꯥꯔꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯀꯔꯤꯕ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯉꯨꯕ ꯑꯗꯣꯝꯅ ꯑꯩꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯃꯤ ꯀꯌꯥꯃꯔꯣꯝ ꯍꯥꯏꯌꯔ ꯇꯧꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝ ꯃꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯛꯇꯤ ꯌꯥꯝꯅ ꯄꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯗ ꯍꯥꯏꯖꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯁꯨ ꯈꯤꯇꯪ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯎꯠꯄꯤꯌꯨ ꯑꯩꯕꯨꯅꯦ ꯁꯤꯡꯒꯜ ꯄꯤꯁꯇ ꯌꯨꯝ ꯌꯧꯍꯟꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯁꯨ ꯈꯪꯉꯤꯗꯨ ꯃꯉꯥꯏ ꯖꯣꯡ ꯍ꯭ꯌꯣꯛꯇꯤ ꯁꯨꯞꯅꯇꯒꯤ ꯀꯦꯞꯇꯦꯟ ꯑꯃꯅꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯑꯃꯗ ꯃꯁꯤꯒꯨꯝꯕ ꯀꯥ ꯍꯦꯟꯕ ꯁꯛꯇꯤꯁꯤ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ ꯑꯗꯣꯝꯅ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯁꯣꯝ ꯅꯥꯀꯟꯗ
ꯗꯥꯏꯔꯦꯛꯇꯔꯗꯨꯁꯨ ꯍꯥꯏꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯂꯃꯟ ꯑꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯡꯖꯒꯦ ꯇꯧꯕꯇꯕꯨ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯀꯧꯗꯨꯅ ꯁꯦꯔꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯊꯣꯛꯍꯟꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯑꯩꯒꯤ ꯋꯥꯁꯦꯝꯗ ꯇꯥꯕꯤꯌꯨ ꯑꯩꯒꯤ ꯋꯥꯁꯦꯝꯗ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯆꯗꯨꯅ ꯂꯥꯎꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯁꯦꯔꯤꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯃꯔꯨꯝ ꯄꯣꯔꯛꯏ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨꯒ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯏꯟꯇꯔꯃꯤꯗꯤꯌꯦꯠ ꯐꯥꯁꯇꯤꯡꯅꯤ ꯍꯥꯏꯕꯗꯤ ꯆꯔꯥ ꯍꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨ ꯀꯨ ꯂꯥꯎꯅ ꯈꯣꯡꯉꯛꯈꯤ ꯇꯟꯖꯥꯗꯨꯗ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯃꯥꯗꯨ ꯇꯞꯅ ꯇꯞꯅ ꯆꯪꯉꯛꯏ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯣꯝꯅ ꯄꯤꯔꯛꯂꯤꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯁꯦ ꯑꯩ ꯆꯥꯕ ꯉꯝꯖꯔꯣꯏ ꯃꯗ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯁꯦ ꯑꯌꯨꯛꯇꯒꯤ ꯀꯩꯝꯇ ꯆꯥꯔꯛꯄ ꯅꯠꯇꯦ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯁꯤꯗ ꯍꯨ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯩ ꯍꯥꯟꯅ ꯆꯥꯎ ꯍꯥꯏꯕꯁꯨ ꯆꯥꯒꯦ ꯑꯗꯨꯒ ꯅꯪ ꯆꯥꯎ ꯀꯩꯁꯨ ꯀꯥꯏꯔꯣꯏ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯍꯧꯒꯠꯂꯗꯨꯅ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯣꯝꯕꯨ ꯀꯅꯥꯅꯣ ꯉꯥꯏꯈꯣꯅꯦ ꯁꯤ ꯋꯥꯁꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯄꯨꯕꯤꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯌꯦꯡꯉꯨ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯁꯤ ꯁꯦꯐ ꯑꯣꯏ ꯅꯪ ꯆꯥꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯃꯗꯨꯏꯁꯨ ꯁꯦꯔꯤ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯪꯂꯛꯂꯤꯕꯁꯤ ꯑꯗꯣ ꯀꯔꯤꯝꯇ ꯍꯪꯖꯒꯦ ꯂꯤ ꯖꯣꯡ ꯍ꯭ꯌꯣꯛꯀꯁꯦ ꯀꯔꯤꯝꯇ ꯇꯧꯍꯧꯗꯕ꯭ꯔꯥ ꯃꯍꯥꯛ ꯁꯦꯐ ꯑꯣꯏꯕ꯭ꯔꯥ ꯁꯦꯔꯤꯅ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯔꯝ ꯑꯗꯨꯗ ꯍꯪꯉꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯃꯥꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯟꯈꯤ ꯑꯩꯅ ꯄꯥꯝꯖꯗꯕꯗꯤ ꯃꯍꯥꯛ ꯑꯩꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯋꯥꯕ ꯐꯪꯕ ꯇꯥꯕ ꯑꯃꯁꯨꯡ ꯄꯅꯤꯁꯃꯦꯟꯠ ꯐꯪꯕꯁꯦ ꯑꯩ ꯄꯥꯝꯖꯗꯦ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯖꯔꯣꯏ ꯃꯗ ꯃꯃꯥꯗꯨꯅ ꯅꯪꯕꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯃꯗꯨ ꯁꯦꯔꯤꯅ ꯃꯗꯨꯒꯤ ꯋꯥꯗꯨꯅꯗꯤ ꯅꯠꯇꯦꯗ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯃꯥꯗꯨꯅ ꯁꯦꯔꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯪꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤꯗꯤ ꯍꯧꯅꯗꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯃꯥꯗꯨꯅ ꯁꯦꯔꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯂꯗꯨꯅ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯋꯤꯅ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯄꯣꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯂꯥꯏꯔꯤꯛ ꯊꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯌꯥꯝꯅ ꯉꯛꯇꯨꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯦꯔꯤꯒꯤꯗꯃꯛꯇ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯃꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯃꯥꯗꯨꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯕ ꯌꯥꯒꯅꯤ ꯃꯗꯨꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯃꯁꯤ ꯀꯥꯁꯤꯕꯨ ꯀꯅꯥꯒꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯂꯥꯏꯔꯤꯛꯀꯤ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯃ ꯇꯥꯛꯂꯤ ꯍꯥꯏꯕꯁꯤ ꯈꯪꯏ ꯀꯦꯔꯦꯛꯇꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯄꯥꯝ ꯄꯥꯝꯗꯁꯤꯁꯨ ꯇꯥꯛꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯀꯤ ꯊꯝꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯍꯜꯂꯛꯏ ꯑꯗꯨꯒ ꯃꯤꯁꯛ ꯑꯗꯨꯁꯨ ꯑꯩꯅ ꯃꯨꯟꯅ ꯈꯪꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯗꯨꯗꯤ ꯁꯦꯔꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯂꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯤꯟ ꯑꯗꯨꯗ ꯗꯦꯟ ꯑꯃꯁꯨꯡ ꯗꯦꯟꯒꯤ ꯃꯃꯥꯗꯨ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯗꯨꯒ ꯗꯦꯟꯒꯤ ꯃꯃꯥꯗꯨ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯗꯦꯟꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯤꯡꯅꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯑꯃꯨꯛ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯃꯥꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯥꯏꯈꯣꯅꯦ ꯑꯗꯣꯝ ꯁꯤꯕꯨ ꯗꯦꯟꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯈꯪꯂꯥꯛ ꯂꯥꯛꯁꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯣꯝ ꯑꯁꯤ ꯖꯣꯡ ꯍ꯭ꯌꯣꯛꯀꯤ ꯃꯃꯥꯔꯥ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯄꯥꯗꯨꯅ ꯁꯦꯔꯤꯒꯤ ꯈꯕꯔꯗ ꯐꯣꯡꯕ ꯄꯥꯎ ꯑꯃ ꯄꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯗꯣꯇꯔꯁ ꯑꯣꯐ ꯀ꯭ꯋꯤꯟꯁ ꯑꯦꯟ CEO ꯑꯣꯐ ꯁꯦꯔꯤ ꯆꯣꯏꯁ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯕ ꯐꯪꯂꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯎꯅꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯃꯗ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯗꯤ ꯐꯔꯛ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯌꯧꯈꯤꯕ ꯇꯥꯔꯒꯗꯤ ꯁꯥꯔ ꯋꯥꯁꯤꯡ ꯑꯁꯤ ꯋꯥ ꯂꯥꯎꯗꯨꯅ ꯐꯤꯕꯝ ꯑꯃ ꯇꯥꯗꯕ ꯇꯥꯔꯦ ꯑꯗꯨꯒ ꯇꯨꯡꯗ ꯊꯣꯛꯂꯛꯇꯣꯔꯤꯕ ꯐꯠꯇ ꯅꯨꯡꯗ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯇꯥꯕꯗ ꯃꯤꯂꯤꯇꯔꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯃꯇꯝꯁꯨ ꯌꯥꯝꯅ ꯈꯨꯌꯧꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯣꯝꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯑꯣꯔꯗꯔ ꯄꯤꯔꯛꯂꯨ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯄꯨꯊꯣꯛꯈ꯭ꯔꯒ ꯃꯥꯒꯤ ꯋꯥꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ ꯃꯗ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯊꯦꯡꯁꯨ ꯌꯥꯝꯅ ꯊꯦꯡꯂꯦ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯀꯥꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯁꯥꯔ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯆꯀ꯭ꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯅꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯍꯟꯒꯦꯅ ꯍꯥꯏ ꯂꯩꯔꯤꯅꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯁꯤ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤ ꯑꯗꯨꯒ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯒꯤ ꯃꯔꯝꯗꯤ ꯀꯦꯞꯇꯦꯟ ꯋꯤ ꯑꯃꯁꯨꯡ ꯁꯦꯔꯤ ꯑꯁꯤ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯄꯥꯗꯨꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯈꯪꯕꯅ ꯃꯆꯥꯅꯨꯄꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯍꯥꯛꯅ ꯁꯦꯔꯤꯁꯤ ꯃꯐꯝ ꯑꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕ ꯄꯥꯝꯈꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯁꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯨꯝꯃꯦ ꯇꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ
ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯊꯥꯏꯅꯉꯩꯒꯤ ꯐꯣꯇꯣ ꯑꯦꯜꯕꯝ ꯑꯃ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀꯦꯞꯇꯦꯟ ꯔꯤꯗꯨꯕꯨ ꯌꯦꯡꯖꯔꯒ ꯃꯍꯥꯛ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯀꯦꯁꯟꯅꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯥꯏꯜ ꯑꯦꯛꯇꯔꯒ ꯑꯣꯏꯕ ꯖꯥꯠꯂꯅꯤ ꯑꯗꯨꯒ ꯅꯪꯁꯨꯅꯦ ꯍꯦꯃꯟꯂꯥꯃꯟꯈ꯭ꯔꯦꯗ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯒꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯛ ꯐꯖꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯈꯨꯌꯤꯒꯥꯁꯦ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨ ꯀꯌꯥꯗ ꯀ꯭ꯌꯨꯠ ꯑꯣꯏꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯗꯥꯏꯔꯤꯒꯥꯗꯨ ꯐꯥꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯅ ꯄꯤꯌꯥꯅꯤꯁ ꯑꯃꯒꯤ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯍꯌꯦꯡ ꯆꯥꯎꯔꯕ ꯃꯇꯨꯡꯗ ꯄꯤꯌꯥꯅꯤꯁ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯏꯔꯝꯕꯗꯨꯁꯨ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯁꯤ ꯄꯤꯌꯥꯅꯤꯁ ꯑꯣꯏꯅꯤꯡꯕ꯭ꯔꯣ ꯌꯦꯡꯉꯣ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯤꯌꯥꯅꯣꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯄꯤꯌꯥꯅꯣꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯂꯥꯟꯃꯤ ꯑꯣꯏꯔꯕ ꯃꯗꯨꯒꯤꯗꯤ ꯄꯤꯌꯥꯅꯣꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯇꯥꯈꯤꯕ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯕꯨ ꯈꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯖꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯉꯥꯏꯖꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯁꯦꯔꯤꯒꯤ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯖꯦꯜ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯦꯅꯤꯌꯔ ꯀꯔꯅꯦꯜ ꯑꯗꯨ ꯗꯤꯇꯦꯟꯁꯟ ꯁꯦꯟꯇꯔ ꯑꯗꯨꯒꯤ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯗꯤꯇꯦꯟꯁꯟ ꯁꯦꯟꯇꯔ ꯑꯗꯨꯒꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯀꯔꯅꯦꯜ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯍꯥꯛꯀ ꯎꯅꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯍꯥꯛꯄꯨ ꯎꯅꯍꯟꯕꯗꯤ ꯉꯝꯒꯅꯤ ꯃꯗꯨ ꯀꯔꯅꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯅꯪ ꯑꯁꯤ ꯗꯤꯇꯦꯟꯁꯟ ꯁꯦꯟꯇꯔꯒꯤ ꯍꯦꯠ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯕꯦꯜꯗ ꯁꯠꯄꯁꯤꯕꯨ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣꯅꯦ ꯃꯗ ꯗꯤꯇꯦꯟꯁꯟ ꯁꯦꯟꯇꯔꯒꯤ ꯍꯦꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯑꯃꯍꯦꯛꯇ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯌꯥꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯨꯄꯔꯤꯌꯔꯗ ꯈꯨꯠ ꯊꯥꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯣꯏꯅꯤ ꯁꯥꯔ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯠ ꯊꯥꯔꯨꯔꯤꯕ ꯃꯤꯁꯤꯁꯨ ꯕꯇꯥꯂꯤꯌꯟ ꯑꯗꯨꯒꯤ ꯁꯦꯀꯨꯔꯤꯇꯤ ꯑꯣꯐꯤꯁꯔꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯔꯦꯁꯄꯦꯛ ꯌꯥꯎꯗꯕ ꯊꯕꯛ ꯂꯩꯇꯦ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯁꯦꯀꯨꯔꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯗ ꯀꯔꯅꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯦꯟ ꯄꯣꯖꯤꯁꯟꯗ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯌꯧꯗꯣꯔꯤꯕꯅꯣꯅꯦ ꯁꯤꯂꯣ ꯋꯥ ꯍꯥꯏꯒꯤꯂꯣ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯗꯤꯇꯦꯟꯁꯟ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯀꯦꯞꯇꯦꯟ ꯔꯤꯁꯦ ꯖꯦꯅꯔꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯕ꯭ꯌꯨꯔꯣꯒꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯀꯔꯅꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯣꯡ ꯅꯤꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯃꯗꯨꯗꯒꯤꯗꯤ ꯗꯤꯇꯦꯟꯁꯟꯒꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯗꯤꯇꯦꯟꯁꯟ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯍꯦꯠ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯋꯥꯈꯜ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯨꯡꯕꯪꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯕꯨ ꯑꯦꯁꯣꯜꯠ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯋꯥꯐꯝꯅꯤ ꯃꯗ ꯀꯔꯅꯦꯜ ꯑꯗꯨꯅ ꯐꯩꯅꯦ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯑꯩ ꯇꯥꯔꯒꯦ ꯃꯗ ꯗꯤꯇꯦꯟꯁꯟꯒꯤ ꯑꯣꯐꯤꯁꯔ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯑꯃꯨꯛ ꯁꯦꯝꯗꯣꯔꯛꯇꯨꯅ ꯀꯦꯞꯇꯦꯟ ꯔꯤꯁꯤ ꯊꯥꯗꯣꯛꯅꯤꯡꯉꯛꯄꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯑꯦꯁꯣꯜꯠ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯇꯨꯝ ꯑꯁꯤ ꯇꯥꯁꯜꯂꯒ ꯊꯤꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯩꯅ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯥꯒꯤ ꯁꯨꯄꯔꯤꯌꯔꯗ ꯈꯨꯠ ꯊꯥꯈꯤꯕꯗꯨꯗꯤ ꯈꯨꯠ ꯑꯁꯤ ꯐꯥꯛꯇꯣꯛꯑꯒ ꯊꯥꯈꯤꯕꯅꯤ ꯑꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯕ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯑꯦꯁꯣꯜꯠꯃꯛꯇꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯃꯗ ꯀꯔꯅꯦꯜꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯦꯅꯤ ꯐꯣꯔꯝꯗ ꯑꯦꯇꯦꯛ ꯇꯧꯕꯁꯤꯗꯤ ꯑꯦꯁꯣꯜꯠ ꯇꯧꯕ ꯅꯠꯇꯕ꯭ꯔꯥ ꯅꯠꯇꯦ ꯁꯥꯔ ꯈꯨꯄꯥꯛꯁꯤꯅ ꯊꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯁꯣꯜꯠ ꯇꯧꯕ ꯀꯧꯗꯦ ꯃꯗꯨꯒꯤ ꯀꯔꯅꯦꯜꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯂꯣꯏꯔꯦꯗꯅ ꯀꯦꯞꯇꯦꯟ ꯔꯤꯗꯨ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯇꯅ ꯖꯦꯜ ꯑꯁꯤꯗ ꯊꯝꯈꯤꯕꯅꯤꯅꯦ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯖꯦꯜ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯂꯦ ꯑꯗꯨꯒ ꯁꯦꯅꯤꯌꯔ ꯀꯔꯅꯦꯜ ꯑꯗꯨꯒ ꯃꯍꯥꯛꯀ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯅ ꯀꯦꯞꯇꯦꯟ ꯔꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯅꯪꯁꯨ ꯄꯔꯥ ꯑꯃꯗꯤ ꯇꯝꯃꯝꯃꯅꯤ ꯄꯨꯟꯁꯤꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯄꯔꯥ ꯑꯃꯅ ꯅꯪꯉꯣꯟꯗ ꯑꯩ ꯇꯝꯕꯤꯒꯦ ꯌꯦꯡꯉꯨ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯁꯅꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯦꯛꯇ ꯂꯩꯕ ꯑꯣꯏꯁꯅꯨ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯦꯞꯇꯦꯟ ꯔꯤꯕꯨ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯁꯤꯟꯈꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯪꯐꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯅꯪ ꯗꯁꯥ ꯍꯦꯛ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯀꯗꯕꯅꯤꯅꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯃꯗꯨꯒꯤꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯦꯅꯤꯌꯔ ꯀꯔꯅꯦꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯤꯅ ꯇꯧꯔꯝꯕꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯦ ꯑꯗꯨꯒ ꯁꯦꯅꯤꯌꯔ ꯀꯔꯅꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯔꯦ ꯅꯪꯁꯨ ꯑꯋꯥꯕ ꯀꯌꯥ ꯃꯔꯨꯝ ꯅꯪꯉꯨꯔꯦ ꯑꯗꯨꯅ ꯈꯔꯁꯨ ꯄꯣꯊꯥꯒꯗꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯪ ꯂꯥꯛꯄꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯍꯥꯛꯇꯤ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯤ ꯍꯥꯏꯅꯦ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯨꯁꯤꯗꯅ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃ ꯅꯤꯕ ꯄꯥꯝꯃꯤ ꯐꯔꯦ ꯍꯥꯏꯌꯨ ꯀꯩ ꯄꯥꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯑꯝꯇ ꯋꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯟꯅ ꯀꯠ ꯇꯧꯗꯨꯅ ꯁꯦꯅꯤꯌꯔ ꯀꯔꯅꯦꯜ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯣꯡꯉꯤ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥꯃꯔꯨꯝ ꯊꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯁꯦꯅꯤꯌꯔ ꯀꯔꯅꯦꯜ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯌꯣꯡꯉꯤ ꯊꯣꯛꯂꯛꯇꯨꯅ ꯑꯗꯨꯝ ꯂꯥꯛꯄꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯊꯣꯛꯂꯛꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯅ ꯃꯤꯠꯐꯝ ꯑꯗꯨꯗꯤ ꯀꯦꯞꯇꯦꯟ ꯔꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯀꯦꯞꯇꯦꯟ ꯔꯤ ꯂꯥꯛꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ
Mala yan mangalatuna, Captain Vidi hadin hangi. Nang na sandalali basakarigino, Jong Yok the Kailigi. Mother Colonel Luduna Lips. I so counted the Mahagasi, Karai, the Romayan Tuna Chakani in Harakoni. Aduga Mahana, want to give favor of an evening. Could if you were no hisible. Come the Magi papers in Matonka Sadida. I got you dumped a white gain a white chimney. Matosum the Captain Riso, Colonel Dugi, Gary to Todana, Mark, Mayimtamna, Atwatu, Todana Lalame. So Nakandana, Captain Ricky Mamaduga, Sidi of Haminadana, Makwaini, Wise and Adrenalimli. Otherwise, Seriso, Noodle Sadrelimli. Otherwise, Serina, Noodle to Charabo Matung Directives. Masong so how creda. Jong Hyong the Tomba Noodle to a chap money. Man the Tamlak Divas Adam the Tam the Kumali had on but the Captain Ricky Mamaduna, Man Nangi the Mata Noodle got home give Rene. Wait, Mahana Yam a hover Noodle Tombiki Aduga, Kopi Sipite. Madik the Serina Directives. Ai, Tamotion Hajari Madudi. Mahaki, Tamoyam the Jobim on se. Adom the Gi Log Boyamani. Madiki Sonakanda Mawataki, Wariam Changaki, have the Dengi Munga Makoka Sak Jamina Bagi Matamaduni Changai. Mahana Matana Pada, even when a war massacre to Mandran Haibaki, Matamaduni Changai. Mother, this young Hyong had a listener, in my Queen Makoida was a Kibale Panina. A quiz was a passe, Tonganda Fatidana. Mamma sent a Kanjari Vesana, Seriously, Mark and of Sindaravanina House. Siodin Sinakamito Tribunal had no Kanjarami. Madik the Maman Hari. Jong Hyokse, Mamma took him at the Yam the Maram Bupanga Moiramani. Adubo Matam Kuragi Matung the Mahaki, Mong se Pra Hong Cray. Mong se, Welcome to Nankitre, Adukam Hakimanata Mikanam the Wawa, Changan Kitapani. Aduban the Mahaga se, Tamoyam the Chauba, Minuxilapa Mini Hydron Harapase. Taru Matam the Isuyan Manwai. Madidi, Captain V. Jong Hyokso Mahaki Mayumadulaki. Mayumadula Matamata Mapamatuda, Makoi Yungi Security to Namahapo, Yumadu Changalei. Madigi Captain Risu Hatu Maki Yumadu Changai, Adugama Pado Kunarami. Madigi Captain Risu Yamnas Hodana Padre. Pavung, Makaile. Konai Matan the Rona Hise. Adum Sukangi to me any Hisakanai Matan the Rona. Adum Pims at the Bukini Tom Benetraba, Makaile. Serisu Captain V. La Pagi Honjaletai, Adugama Matra Mana Relvisi. Mafum is a lot of Jagagalebro. Adon the Mongo Sumatagi came to Kangi, I don't have you. Doesn't have a Taragati. Mamangi Matam Dina Mangwada. Awapa Yaman P. Crabani. Maramadrai Maga Unaraga Amohana Awa P. Palmdre. Adu Karigumba in a Maka Unaruba Taragadi. Ay, Maki Mamma Sweet in a company. Adam from a basement Gumba, Karigumta later bro. Mother Captain Ricky Mamma Seriki, Pamo Madupata Pydrama from Madra Kam Tami. But the Captain Winat, why am no white and heady. Pabum, Maga say, Secrabra. Moba Duma from Madra came to Nanda Vida, Captain Vida to Maki and Remly. None of Mapo Hato Crabro. I be Babum. Babum, I know what a canum hangs at Tatabro. Madame Mapaduna. Even when I'm Wunangi, Tung the lock at the open sea Matana came to Cantrabra. Calicano, I do it with an end sea Taurisi. I know Masonata way Madame D. Masigin with a sea ain't a Quirigumba Matam da. Nising upon Matam da. I wonder, Ningam the Bobhout and a bit of Mutani. Matamaduna in a Sumna canvas 1 palm day. I vidi. Carigumba in a Sumnatom Bataragadi, market Hawaii Sibo in a Kanjabang among Gadabni Hydra. I amuhana canva palm day had ready. Tosin have Taragadi Mahan Haragivasi, Marki Mayamati Matangani. I masumna, Amuhana canva palm day. Tanzaduma Padu so, Marki Machana Pahan like Kitabi Matanga Nuchangai, Amazon. Masana Pahana to give photo game of Mana Mahana, Kapsabi Matanga to Sunichanga K. Masana Padunari. Masi Wakaluna Sigal within a Himbase, Gan why have Sinan Kangdavara. Papa to so Masana Padi Mamanda, Muhiokai to the Captain Diramdi. Mudigdi, Rijong Yok Nadi. Babung. I know Mapomatilla Pomatam the Sor Honbangam Kitty. I know Kanjari Vasana, Mahak Ai Hak the Awatara Hydro Kanjari. Karigumo with the pattern the Topataragadi, I Hingna Sivagachap Managani. Puchi Chupa Masiki Ralase, I want to get Suko Haviaroi. Asum to the Captain Miso, Mammy taking a pea, or Rotaraki. Matini Mamma to Trotonari. Even when Kagitamuta Matasarivano, Kagitamuta so Honbangam Tribunal. Came to Wagano. Madiki Mamma and Mapata on Salatuna Helgipsi. I coin a quick channel passe. Assume the one at the Mark Hingle Saribro. Motosuna Mana, Manu Chankratuna, Serigi Pamondo, top by the Chintore. Captain Ree, Seripu Uzeruba Matamda, Mark Itamoido, Tandu Letazapa Habitowaki, Tomlakan Seriso, Captain Ree Young Jereduna, Mamitamapi Rasilami, Serina Kaplatunari, Jong Hyo, Nang Wangang Bayamaheme. Other than I was, Yam Nang was say, I know the Takitri. Captain Ree. Harau Banaro Jeremy, Amazon Mark, Mammy taking a pea or Rota Jeremy. Other Serigi Manato Changai.
세리수 캡틴 리부 영자루바 마탐다 마미팅 마피라 센터라두나 그이노 낭기나 마이스부 그더리노 하이드나 양노 파칸나 항제라미 아무수 속라브라 하이드나 마학 양노 와제라미 마다 캡틴 위나 아이케수 톱데다 마드 세리나 마탐 소프다 낭 소마이나 둠 하이바니 마드리 세리나 캡틴 위기 마마이도 바이자라두나 갑자라두나 낭원 아숨나 토비리스부 카나나노 하이드나 헤라키 somna kanda serina tawri mo ngado mama du su ying jerami amasung mapa du su ujerami mapa du di ngapana loile aduga captain mina hakde pasi ekidang thindokre ngapiyo asomna habiganuda la le habadi aina haijagadabani masi pumna magasi aina thonba ngaktani madra somna kanda mapa du di ma ki machanu padu gun pidu ga tawri mo ngado urba matamde yamna ngakpa haibida wale masi pumna magasi aina thonbani haitna serina hare madra captain mina nang adum na khanganomi karigum ai mafum masira lam dabne hena phabani madura captain wina nang adum na haiganomi mafum masira hadra mahana serigi mapi du butai thukpirami aduga masiaran bani haiduna harakhi mada mapa du story gam batawdu yengam dabadagi ma mamai thukchaduna khangjarami madagi makhoi loina punna phamina duna wari sana bahore aduga makhata ba wari si matangi video thagapada amu tapirasi kala thuna thagana bagi damukta ai mosai tulsin jarage Thagatchari